ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯦꯝꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯒꯤ ꯊꯧꯅꯥ ꯑꯗꯨꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯁꯤꯟꯊꯔꯛꯏꯕ ꯃꯄꯤ ꯑꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤꯗꯨꯅ ꯂꯩꯊꯣꯛꯆꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯊꯥꯅꯤꯜ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯅꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ?" "ꯑꯍꯣꯏ ꯏꯃꯥꯕꯣꯛ." "ꯑꯗꯣ ꯏꯃꯥꯕꯣꯛ, ꯆꯥ ꯅꯨꯡꯒꯗꯤ ꯊꯛꯑꯕ꯭ꯔꯣ?" "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯆꯥꯗꯤꯅꯦ ꯌꯨꯝꯗꯒꯤ ꯊꯛꯑꯒ ꯂꯥꯛꯑꯕꯅꯤ꯫ ꯏꯃꯧ ꯄꯨꯔꯛꯑꯦ ꯇꯥꯕꯗꯅꯦ ꯍꯔꯥꯎꯃꯟꯈꯤꯗꯅꯅꯦ ꯏꯃꯧ ꯌꯦꯡꯉꯨꯒꯦꯅ ꯂꯥꯛꯑꯝꯃꯤꯅꯤ." ꯄꯨꯟꯁꯤꯕ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯎꯔꯤ꯫ ꯃꯆꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ, "ꯊꯥꯅꯤꯜ, ꯆꯪꯉꯣ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯀꯥꯗ꯫ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯁꯨ ꯁꯤꯜꯂꯛꯀꯅꯨ." "ꯑꯗꯣ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯊꯥꯅꯤꯜ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ. ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯅꯨꯄꯤ ꯊꯤꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅꯕꯨ ꯊꯤꯔꯛꯈ꯭ꯔꯦꯅꯦ. ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯅꯤ?" ꯃꯌꯥꯝ ꯊꯣꯏꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯇꯥꯅꯗꯦ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯃꯥꯕꯣꯛ ꯏꯕꯦꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯕꯣꯛ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ. ꯑꯉꯥꯡꯁꯤꯡꯗ ꯆꯥ ꯁꯦꯝꯍꯜꯂꯛꯀꯦ. ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯪꯗꯤ ꯊꯛꯄꯤꯈꯣ." ꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯊꯥꯅꯤꯜꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯤꯟꯊꯣꯏꯗꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯟꯁꯤꯕꯒ ꯊꯥꯅꯤꯜꯒ ꯆꯪꯂꯛꯄꯗꯨꯗ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯅ ꯎꯗꯅꯕ ꯂꯣꯠꯂꯝꯃꯤ꯫ ꯃꯌꯥꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯃꯥꯁꯦ ꯉꯁꯥꯏꯗꯤ ꯃꯃꯧ ꯂꯥꯛꯑꯦꯅ ꯌꯥꯝ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯍꯩꯔꯦ ꯀꯥꯏꯅ ꯌꯥꯝ ꯊꯥꯒꯠꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯤꯕ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯂꯤꯟꯊꯣꯏꯕꯨ ꯀꯌꯥ ꯄꯥꯝꯗꯕꯒꯨꯝ." "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯏ ꯂꯤꯟꯊꯣꯏꯁꯦ ꯏꯃꯥꯅ ꯄꯥꯝꯃꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕꯤꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ." "ꯍꯣꯏꯅꯦ, ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ, ꯂꯤꯟꯊꯣꯏꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯅꯔꯦ, ꯐꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯤ ꯀꯝꯗꯧꯅꯤ?" "ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯕꯨ ꯃꯁꯨ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯂꯀꯥꯟꯗꯅꯦ ꯃꯥꯏꯅ ꯀꯥꯎꯖꯈꯤꯅꯤ." "ꯑꯗꯨꯗ ꯇꯥꯏꯌꯦ." "ꯑꯗꯣ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯂꯩꯃꯤꯟꯅꯁꯤꯀꯣ." "ꯅꯇꯨ ꯆꯦꯜꯂꯒ ꯑꯩꯒ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕꯣ?" "ꯑꯁ ꯏꯇꯥꯎ, ꯏꯇꯨꯗꯣ ꯆꯦꯜꯂꯨꯕꯩꯅꯤ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯩ ꯅꯨꯄꯤ ꯆꯦꯟꯕꯁꯦ ꯌꯥꯝ ꯏꯀꯥꯏ. ꯃꯤ ꯂꯣꯏꯅ ꯇꯧꯅꯖꯥꯠꯂꯣ ꯁꯤꯕꯣ?" "ꯌꯥꯔꯦ, ꯏꯀꯥꯏ ꯀꯥꯏꯅ ꯁꯛꯁꯤꯒ. ꯂꯤꯟꯊꯣꯏ ꯆꯪꯉꯛꯑꯗꯤ ꯃꯥꯏꯗꯣ ꯁꯎꯟ ꯇꯣꯛꯈꯤꯅꯤ. ꯏꯀꯥꯏ ꯈꯪꯉꯣꯏꯅꯦ ꯍꯥ? ꯃꯁꯤꯗꯩꯗ ꯔꯣꯃꯥꯟꯁ ꯇꯧꯗꯨꯒꯤ. ꯑꯗꯨꯒꯁꯨ ꯅꯨꯄꯤ ꯆꯦꯟꯕ ꯏꯀꯥꯏ ꯀꯥꯏꯅ. ꯆꯠꯂꯨꯀꯣ ꯑꯥꯋꯥꯏꯗ." "ꯑꯁ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯕ ꯏꯃꯥ ꯍꯣꯏ ꯇꯥꯅꯤ ꯀꯩꯗꯧꯔꯒꯦ?" "ꯇꯥꯔꯒ ꯐꯗꯧꯅꯤ. ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯅꯧꯕ ꯄꯨꯟꯁꯤ, ꯑꯅꯧꯕ ꯑꯇꯩ ꯃꯌꯥꯝ ꯑꯃ. ꯃꯈꯥ ꯇꯥꯔꯛꯈꯣꯔꯣ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯣꯖꯥ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ." ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯂꯤꯟꯊꯣꯏꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯋꯥꯀꯥꯏ ꯌꯥꯎꯔꯛꯄꯗꯨꯗ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ, "ꯗꯥ ꯊꯥꯅꯤꯜ, ꯆꯥ ꯊꯛꯁꯤ." "ꯋꯥꯎ, ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯂꯤꯟꯊꯣꯏꯁꯤꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯕꯨ ꯃꯥꯜꯂꯤꯅꯦ." "ꯀꯗꯥꯏ, ꯑꯅꯧꯕꯤꯒꯤ ꯆꯥꯁꯦ ꯊꯛꯑꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯧꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ." ꯊꯥꯅꯤꯜ ꯆꯥꯗꯣ ꯐꯠ ꯂꯧꯗꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯉꯤ꯫ "ꯕꯥ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯏꯍꯦ ꯑꯋꯣꯏꯕ." "ꯗꯥ ꯊꯥꯅꯤꯜ, ꯆꯥꯗꯣ ꯑꯩꯅ ꯂꯣꯟꯕ ꯅꯠꯇꯦ, ꯏꯅꯥꯎꯄꯤꯅ ꯂꯣꯟꯕꯅꯤ." "ꯍꯥ? ꯏꯁ, ꯑꯗꯨꯅꯅꯤꯗꯅ ꯆꯥꯁꯦ ꯏꯪꯂꯞ ꯇꯧꯏꯅ ꯈꯜꯂꯤꯁꯤꯗꯤ." ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯤꯆꯟ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯆꯠꯈꯤꯕꯗꯨ ꯄꯨꯟꯁꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯏꯆꯝ ꯆꯝꯖꯕꯤ ꯂꯤꯟꯊꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯎꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ
माइथोंदा सासेनबा मिनोक नोक्लिबदु पुनसिबनादि खंगलमी पुनसिबना लिंथोय चटखिबदु मुन्ना येंगदुना लेबदु उबदा लक्नरगे मतागुम थानिलना हाइरई अईसु नुपीगादो चेनिंगेदा सी मतांग से योक्सिलादि हेरा हैरांगिंगेदे युरांगखिनुको अई नुपी थीदबा याद्रे चा अहाउब थक्पा फंगनबा ओ चादे याम चोपखिबे वानिने ओ ngahan khei chopamdrasune ngasidi khangchop hek chop nimlakpa hai tari yareda adai nang su wasilakadaw ngha phamamo ai washroom amta changukige changuro nasaga do ngarang dei sengdor amkhiroi manam ama ichi enjeleba as yareda ni pa nang su ai bu manam cheli kaina last ne nangonda yoramdana is sakmathia nga thongna nang charaga nakuto phajana hamdradi nga thongbagi manamdo adum nam tabani nga thongba sadaba aina kadai dei manam namuktoino nakok masa do shisnaune punsibadu talamale wa makha taramdana thanilda mamitu khane yinglamlaga washroom tamna chakre thanildu nokphet tawraga punsibada yenga lehawi somdana birendu paw haidokpa ahalaniga chatli malom bazar yaubaga arakpa mi amada ningthemna hanglami itaima kaigumba amta hangjage ba kari hange haibano ningthaujamgi iyamba yaima hoigi yumsibu ibungo yaimagi yumla tu ada phaklong khariba thongalasini yam nungai jare teima adudi ekhoi amuk changjarukige hoi ibungo nupi aduna taglakpa matung inna ningthemna gari du yaimagi thongal tamna gari du thojilai aduga gari du thongal manakta khamlami yaima matha sana mangol da phamduna leirambadagi ahal sing janglakpaduda ingak-ngakna phamlambadagi phuk hawgalai janglakliba ahal sing do ubada yaimadi adum bab tare ngarangdagi machanupi linthoina yumda halaktabagi maramdo lakliba ahal sing aduda onsilaklaga somda mathakta oina lengkhapiro yauza sanodu lauthopirunu lakliba ahal sing adusu tonglakliba chapal adu lauthoga mangonda ka khalaktuna thariba kauna phak aduda phamtharami hek phamthabaga ahal amana yaimada onsilaga ibungo ekoina laksari basi sumdawani ibungo gi isan nupido ekoi tai bungo gi masanupa ahal duna ngarangdo puduna lakle makhoi angang masel dusu hanadagi hauna khangna sanaba oiraba male masa yana duna laabani adugi chatnabi matungina pawa matang handok saba laksari bani hairak liba ahal dugi wahai do taraga yaimadu ahal singduda makok nonduna khoiramai ahal ahum adusu makok nonthai tasengna yaima ahal sing aduda kari haigadabano khangre ngaihak tumina lei yaimagi mataw aduda ahal amana muhairai ibungo nane mabung ama oina kari pamiba ibungo ge apamado hekta haibiyudo hairakliba ahal dugi waduda yaimadu sor mapi ama sangna hondoklaga punsibagi mapa ibungo birenda onsilaklaga hairai mama namakna ikai ki pumba thadok jaraga wafam amatang thamjage birena nungsina yaimadi yenglaga hairai hayo ibungo ge apambado hekta hayo ibungo na si tawsiena haibado haujikti aikhoi amata oirabani ne yaimadu ngasidi tasengna mabungning aduki nungsiba haibado oiri yumasida machanga makhoi ani khakta tarak leijabani machan nupina mabung mabu thadoktuna chatkhiba asida karamba mabung oibasingna thamoi sokloidabagi pumnamaksi magi matam yaurakpanani kanana su thingba ngamba nate khanduna biroinaba mamit aniduna birendi yenglaga hairai mama aikhoi gidi ima papungsu leikhidaba kui matam kharadi namaksu yamna kanna ngamdaduna leirure hojik imung asida oiriba phibam asina mabung amani haiduna ichanbu sahun awong awun piduna luhungbada sungam chakhiro ichanupido cheluraga kuina matam yithokduna thambasu
ꯅꯃꯥꯛꯅ ꯄꯥꯝꯖꯗꯦ ꯃꯈꯣꯏꯅ ꯁꯤꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯏꯆꯜꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛ ꯀꯩꯅꯥꯗꯥꯟ ꯄꯤꯕꯗꯨꯃꯗꯤ ꯃꯕꯨꯡ ꯑꯩ ꯂꯥꯛꯆꯒꯦ ꯑꯩꯅ ꯉꯝꯂꯕ ꯀꯥꯟꯗ ꯏꯆꯟꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕꯁꯤꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯅꯃꯥꯛꯅ ꯉꯝꯖꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯝꯖꯔꯛꯀꯦ ꯃꯥꯃ ꯌꯥꯏꯃ ꯈꯥꯝꯕ ꯉꯝꯍꯧꯗꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯄꯛꯏ ꯑꯣꯏꯔꯛꯏꯕ ꯌꯥꯏꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯔꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯄꯨꯝꯅꯃꯛ ꯇꯥꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦꯗꯅ ꯃꯥꯃ ꯅꯃꯥꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯆꯟꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯃꯕꯨꯡ ꯑꯩꯅ ꯐꯍꯟꯅꯤꯡꯗꯨꯅ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯍꯥꯏꯗꯨꯅ ꯉꯥꯡꯆꯩꯔꯨꯕꯒꯤꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯥꯃ ꯅꯃꯥꯛ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯒꯤ ꯏꯆꯟꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯕꯨꯡ ꯑꯩꯅ ꯌꯦꯠꯂꯔꯣꯏ ꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯑꯁꯤ ꯏꯃꯧꯒꯤꯗꯃꯛ ꯃꯀꯨ ꯑꯩ ꯂꯩꯔꯤꯅꯦ ꯃꯀꯨ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯃꯥꯃ ꯑꯩꯒꯤ ꯏꯆꯟꯗꯣ ꯌꯥꯝꯅ ꯄꯪꯕꯅꯤ ꯃꯥꯃ ꯍꯣꯏꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨꯀꯣ ꯅꯃꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯥꯃ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯃꯥꯛꯇꯤ ꯎꯄꯥꯏ ꯑꯃ ꯂꯩꯖꯗ꯭ꯔꯦ ꯀꯩꯅꯥꯗꯥꯟ ꯄꯤꯕꯗꯨꯃꯗꯤ ꯅꯃꯥꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯃꯥꯃ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯃꯅ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯋꯥꯁꯦ ꯇꯦꯟꯁꯤꯜꯂꯁꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯒ ꯃꯕꯨꯡ ꯏꯕꯨꯡꯉꯣꯗ ꯄꯥꯎ ꯄꯤꯔꯒ ꯏꯕꯨꯡꯉꯣꯅ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯅꯕ ꯕꯤꯔꯦꯟꯅ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯧꯒꯠꯂꯛꯏ ꯌꯥꯏꯃꯗꯤ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯔꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯋꯥꯔꯣꯟ ꯄꯨꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨꯗ ꯇꯝꯃꯤ ꯊꯣꯏꯅꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯕꯤꯔꯦꯟꯁꯨ ꯃꯄꯤ ꯍꯣꯡꯗꯣꯛꯑꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯤꯟꯊꯣꯏ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯅꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯅꯨꯅ ꯐꯠ ꯈꯥꯝꯂꯛꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ 이베마디 누파 파바 ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯒꯦ ꯍꯥ ꯀꯌꯥ ꯄꯥꯝꯒꯦꯕ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯒꯦ ꯑꯗꯨꯒꯅꯦ ꯅꯪ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯊꯤꯛ ꯅꯦꯝꯕ ꯅꯪꯅꯁꯨ ꯊꯥ ꯂꯥꯝꯒꯦ ꯊꯧꯔꯥꯡꯉꯗꯤ ꯋꯥꯕ ꯅꯠꯇꯅ ꯀꯩꯁꯨ ꯐꯪꯉꯣꯏ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯣ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯅꯪꯗꯤ ꯑꯩꯅ ꯏꯃꯣ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ 이모 헤이 스와이드 값을 럭스나가노 파자나 하이링이 시드네요 와 얌나락트링이 낭기 아빠amba पैसा도 하이로 낭기 이zet기 마말 오이나 아이 피게 पैसा도 पुरगाने 낭 юм세 थादोक्तुने याम थुने चटपिख्रो लिंथोय कपना कपना मखा तारई इमा करिनो इमाना ताकपिरिबो वाफमदुबो अइने युमसिदा लाखिबसे तामोगी लंथुम येंगलगा वा हाइबा लोइद्रिङै पुनसिबा फतचंगलकपु उबदा लिंथोय वा मखा ताखिद्रे ममाइदु फत लेथोगा पुनसिबा उदनबा हाइदुना इल्लिबा फि अदुना मपिदु ससतैथोई लिंथोयना पुनसिबा उदनबा होटनरबसु पुनसिबनदि उहौरी लिंथोयना कप्पगा लेरंबदो मदु उबदा पुनसिबदु ममादा असाउबा अमगा लोइनना येंगलेई ममादा येंगलबा मतुंग लिंथोयदा अमुक येंगलकलगा का अदुदगी थोख्रो हाइदुना लिंथोयदा इंगित तौरई लिंथोयसु पुनसिबगी इंगितु खंगलदुना वा अमता हाइरमदना का अदुदगी प्रप्रप थोखी
ꯂꯤꯟꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯊꯣꯏꯅꯨꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯇꯧꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ?" ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯔꯝꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯃꯥ ꯊꯣꯏꯅꯨꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯑꯃꯨꯛꯇ ꯎꯠꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯅꯨꯗꯨ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯂꯛꯏ, "ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ?" ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯅꯪꯅ ꯉꯁꯤ ꯏꯃꯥꯗ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯃꯥ, ꯅꯆꯥꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯍꯥꯏꯕꯤꯌꯨ, ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ?" "ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯁꯦ ꯏꯃꯥꯒꯤꯗꯤ ꯃꯅꯤ ꯃꯇꯨꯡꯅꯤꯅꯦ꯫ ꯏꯃꯤꯠ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯕꯨꯝ 19 ꯄꯨꯔꯒ ꯄꯣꯛꯆꯈꯤꯕ ꯏꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯀꯔꯤꯒꯤ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯅꯨꯡꯁꯤꯔꯣꯏꯗꯒꯦ?" "ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯆꯥꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯏꯃꯥꯅ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯣ." "ꯏꯃꯥꯅ ꯅꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ ꯈꯜꯂꯤ." "ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯑꯅꯤꯒꯤ ꯑꯁꯥꯗꯅꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ." "ꯏꯃꯥ, ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ." ꯊꯣꯏꯅꯨꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯥ, ꯋꯥꯁꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤ, ꯅꯆꯥ ꯚꯥꯞ ꯇꯥꯖꯔꯣ꯫ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛꯇꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯅꯆꯥꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯔꯛꯄ ꯃꯤꯅꯨꯡꯁꯤꯗꯨ ꯈꯛꯇꯅꯤ ꯅꯆꯥ ꯑꯩꯅ ꯏꯃꯥꯗꯒꯤ ꯄꯥꯝꯖꯔꯤꯕ꯫ ꯏꯃꯥꯅ ꯄꯤꯕꯤꯒꯗꯕ ꯃꯤꯅꯨꯡꯁꯤꯗꯣ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ, ꯅꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯏꯕ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯕꯤ ꯅꯃꯧ ꯂꯤꯟꯊꯣꯏꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯄꯤꯕꯤꯌꯨ." ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯑꯆꯧꯕ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ? ꯍꯥ? ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯅꯦꯀꯣ." "ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯅꯔꯤꯕꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯗꯨ ꯅꯠꯇ꯭ꯔꯣ? ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯂꯦꯝꯖꯗꯣꯏꯁꯦ ꯀꯔꯤꯗꯅꯣ? ꯅꯪꯕꯨ ꯏꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯕ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯄꯨꯔꯛꯅꯕ꯭ꯔꯣ? ꯍꯥ? ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯅꯃꯥ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯗꯅꯦ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯍꯥꯏꯕꯗꯨꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯅꯪ ꯅꯃꯥꯏꯕꯨ ꯋꯥꯔꯧꯒꯅꯨ." ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯃꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯗ ꯐꯥꯎꯕ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯟꯊꯨꯝ ꯈꯔꯒꯤꯗꯃꯛꯇ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯒꯗꯧꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯅꯍꯥꯛꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯅꯤꯀꯣ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅꯣ? ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯕꯀꯣ? ꯅꯆꯥ ꯑꯩꯅꯗꯤ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯅꯗꯤ ꯅꯆꯥꯕꯨ ꯅꯆꯥ ꯑꯣꯏꯅ ꯅꯨꯡꯁꯤꯕ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯅꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯆꯦꯟꯊꯔꯛꯏ꯫
Wadi ngangda warauba midyeng amaga loinna mama Thoinu di yenglei. Thoinu su mabukning nungsina kapai. Ngasi phawba hinglakpa asida machanupada khupangna thabadi lairadana akanba khon amata tharaktribani. Ngasidi ikhang khangaudana machanupagi mamaida khupangna thakiba adugidamak khallaga masa mathanta warauzari. Thoinu kapna wa hairei. Ngasi phawba na chinanau ani ke marakta imana khetnabagi miyeng thamkiba leibra. Mama oibi singna macha singmu kayagi mating nungsi haibase mama oibi khaktana khangba ngamgani. Ngasi phawbada nangna tawge haiba khudingmakta imana iyetpa pikibra leibro. Nangi apamba khuding tawhanduna lakhiba natra. Ngasi phawba nangna tawba khudingmakta imana iyetkiba leibro. Ha Karigino nangna nama aibu masak khangba ngamdiba karigino. Adubu achauba handakki matang simadi ima yamna pende ima pende hairibasini. Nangna ne nama aibu nuksirabadi nupi macha se yam thuna thindoucho. Imana takpiriba. Thoinu na wadu pathalei. Achauba wa makhataga imana pamde hairadi pamde wase swaida tensinsi. Imana Linthoibu namo oiba pamdribagi maram najasu khang. Ima Linthoisi maraiba yamna thirabini. Pokpadagina ngasi phawba nungaiba karina masak khangdana hinlaklabini. Nasagi lemhoriba punsi ase mahak punna hingnarake haina khankhri. Linthoise sagai asida tinkrabini. Ai maga kainaba sukngamgamlo. Oh phare nangi wakhalna adu yawna khallabadine phare. Adubu nama aina hingliba makhaidi mabu imo oina loksinbadine sukngamgamoine. Mamagi wahaido taraba matung punsibado sormapi ama sangna hondoga hairei. Ima lairaba midi mina tabro. Ima som tang khanduna yengbiu. Malem sida leiriba miyoiba aikhoise ahawba janingdaba phajaba phirol setningdaba kanabu leibage. Lairaningba mama mapa kainaningba kanasu leiram. Pumnamakse Isor magi lilani haina khandokpa tabani. Purnima leirambana thasi leirambani ne ima. Hai achauba nang ima bu wayamna nganghangan. Ima na pamde hairadi pamdre. Haujimak mabu mayumda thindo ugadabani. Karigumba nang na masida yadraba. Nang bu aigi icha. Haigi khanba wado loisinba ngamdana chap leptuna leikri. Piroinaba mamit aniduna mama da pendaba amaga loinana yenglaga haire ipunsiba. Ima miyoiba aikhoina hinglibase chatnabi amagi makhapone hingnariba ngaktani. Matam kayadagi chatnaduna laaba chatnabi asibu nasadi hek hongdokpa ngamjaroi. Imana pamdrabasu Linthoise aigidi thawaini. Mahakna aigidamakti pumnamak. Mahakna yumasida changjafam leitrabadi nachasu yumase thadokduna chachakhigani. Imana Linthoibu yum asigi mau ama oina lausindaba nasada akaiba mata leite. Linthoise sagai asida tinkrabin mahakpu awaba amuk pibadi nacha ngamjaroi. Karigumba Linthoigidamak ima ipa ichin inaubu kainaba tarabasu ai kainaba ngamgani. Moduda karisu khalude punsida lakpa awaba kayado Linthoigidamak khallaga harau harauni yagani. Aroiba oina nachana imada haijagadaba wafamdi imana imatumdagi chawnaba yokpirakhiba nachase ngasidi wakhal mapung phare. Isagi phirep afabata isana lepchaba ngamle. Nachabu nungsibiba tarabadi nachana punsigi khongloi oigi khana pujaraiba namau Linthoida minungsi utpiduna yumasigi mau ama oina lausinbiu. Karigumba imana Linthoibu lausinba ngamoidaba oirabadi ngasi haiba numit asidagi nasagi sakse amuk hana imana uba phangoi. Wahai se hairamaga punsibado ka adudagi thoki. Machanupa thokraba matung Thoinu mathamoi chakpa henmanbadagi kaptuna leihawi. Kapna mabukta khalli. Aigi ichase asum tawramba nati.
ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯂꯕꯅꯤꯅꯦ ꯐꯩ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯕꯤꯔꯦꯟꯗꯨ ꯀꯥꯗ ꯆꯪꯂꯛꯏ ꯍꯣꯏ ꯃꯃꯥ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯂꯝꯌꯥꯏꯁꯤꯗ ꯂꯦꯞꯄꯒ ꯆꯣꯏꯔꯣ ꯂꯣꯜꯂꯝꯃꯤꯁꯤꯅ ꯊꯣꯏꯅꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ ꯕꯤꯔꯦꯟꯅ ꯊꯣꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ 이해 마마 ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯗꯀꯣ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯍꯔꯥꯎꯃꯟꯗꯅ ꯅꯪꯗꯤ ꯀꯥꯁꯤꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯥ ꯍꯥꯏꯗꯨꯅꯤꯍꯦ ꯅꯪꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯕꯤꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯏꯅꯨꯗꯨ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ ꯃꯣꯏ ꯕꯕꯥ ꯋꯥꯈꯜ ꯌꯥꯝ ꯐꯔꯗꯤꯅꯦ ꯚꯨꯠ ꯊꯣꯛꯄꯅꯤ ꯃꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ 이해 ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯁꯤꯕꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯀꯞꯇꯅ ꯂꯩꯔꯅꯨꯀꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯛꯀꯗꯕ ꯃꯇꯝꯅꯤꯅꯦꯍꯦ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯕꯒꯤ ꯀꯅꯥꯒꯤ ꯏꯃꯧ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ 8 ꯄꯣꯛꯑꯕ ꯐꯥꯎꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯅ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯨꯕꯨ ꯃꯃꯥ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡꯂꯣ ꯑꯉꯥꯡꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯣ ꯈꯟꯅꯤꯡꯕꯈꯩ ꯈꯟꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯩ ꯍꯅꯨꯊꯪꯗꯅꯦ ꯆꯩ ꯌꯥꯝꯅ ꯅꯤꯒꯅꯨ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯑꯕ ꯏꯃꯧꯁꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯇꯥꯕꯅꯤꯅꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯄꯤꯛꯄꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯍꯣ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯑꯦ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩ ꯃꯃꯥ ꯐꯥꯒꯤꯗꯒꯤꯅꯦꯀꯣ ꯅꯪ ꯉꯁꯤꯅꯦ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯥ ꯑꯩꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯒꯤ ꯁꯝꯕꯜ ꯈꯥꯕꯗꯣ ꯇꯧꯒꯅꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯑꯩꯒꯤ ꯂꯤꯆꯩꯗꯨꯅꯅꯦ ꯃꯊꯧ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯒ ꯇꯥꯟꯅꯔꯦ ꯏꯆꯥꯒ ꯏꯃꯧꯒ ꯂꯨꯍꯣꯡꯕꯤꯕꯅ ꯋꯥꯔꯦꯞ ꯄꯨꯝꯕ ꯂꯣꯏꯅꯔꯒ ꯂꯥꯛꯑꯕꯅꯤ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯁꯠ ꯁꯠ ꯂꯩꯁꯤꯟꯅꯕ ꯇꯧꯀꯣ ꯏꯃꯨꯡꯁꯤꯗ ꯏꯔꯥꯡ ꯌꯥꯝꯅ ꯁꯥꯒꯠꯀꯅꯨ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯤꯔꯦꯟꯗꯨ ꯃꯐꯤ ꯑꯍꯟꯕ ꯍꯣꯡꯗꯣꯛꯑꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯅꯨ ꯃꯊꯟꯇ ꯁꯣꯜꯂꯤ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯛ ꯆꯥꯛꯏꯁꯤꯕꯣ ꯃꯁꯤꯒꯤ ꯃꯍꯥ ꯇꯧ ꯉꯝꯕꯤꯁꯤꯅꯅꯦ ꯄꯨꯔꯥ ꯁꯨꯝꯈ꯭ꯔꯦ ꯐꯩ ꯐꯩ ꯑꯩꯁꯨ ꯊꯣꯏꯅꯨꯅꯤꯗꯅ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯜꯂꯛꯑꯗꯤ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ